ꯑꯩꯈꯣꯏꯒꯤ ꯉꯁꯤꯒꯤ ꯖꯨꯕꯥ ꯀꯨꯁꯨꯝꯁꯦ ꯀꯌꯥꯝ ꯐꯖꯅ ꯁꯥꯠꯈ꯭ꯔꯅꯣ ꯌꯦꯡꯉꯣ ꯃꯁꯤꯡꯁꯦ ꯍꯦꯛꯀꯦ ꯉꯜꯂꯤꯕꯅꯤꯅ ꯍꯧꯖꯤꯛꯁꯦ ꯄꯨꯡ 5:40 ꯇꯥꯔꯦꯕ ꯑꯗꯨꯅ ꯐꯖꯅ ꯁꯀꯥꯏꯗ꯭ꯔꯤ Teruk sure manungloondasu saali se hana hapkhige jandaida ima naali mamana khara sekpiramme mapa haugalli ngarangsu adu amka tumsanliba ngasidi yadre Kaneda Satra Masi nong chuyi ba hujik susu nong churi ba ko piti lirik nong lik tab to adumaina churi Pasol lay na pumari nong chui haina bani pasol lay atay kabuk lay moina pumadi ne nong chui haina bani natra isa anu pa sonda ahogale nong suramina sumang chatpa ngamjadre mina ma sonda manungda leijari mapaga lay dan fajata lay hi jandai lai mayam se kalak pada hoya yare chungi ju bagu sum se sale ba isu ki ba isanan tha bra khangte manung on da sale ma ri hela sira hang changdoi sini ki la ma ga budi phangnan phangye massage muka yengote si bagu sumse design amani no uthibado manungdagi mu thoklaga satbido mathon naibi gi type ta layer naina ne adu bagu sumni yam phajai machu su phajai dai thoi ta salame ado amakak ki thambira me pambida rama thoi ta hekle no chui lai han saba tau hi ga sidi Wib lani nung di khoi ha ta de se la ke tam ngam de ha de ba sa de ke ga de ke yin da kan ji sa de ne
ꯉꯁꯤꯒꯤ ꯕ꯭ꯔꯦꯛꯐꯥꯁꯀꯤꯅ ꯁꯦꯠ ꯇꯧꯗꯣꯏꯅꯦ ꯁꯤꯁꯦ ꯁꯥꯕꯨꯗꯥꯅꯥ ꯈꯤꯆ꯭ꯔꯤ ꯈꯔ ꯍꯧꯗꯣꯏꯅꯤ ꯑꯗꯣ ꯕꯗꯥꯝ ꯂꯩꯇ꯭ꯔꯦ ꯕꯗꯥꯝ ꯂꯩꯇꯕꯅꯤꯅ ꯆꯅꯥꯁꯦ ꯑꯣꯏꯅ ꯍꯥꯞꯄꯅꯤ ꯑꯗ ꯇꯤꯜꯍꯧꯅ ꯇꯧꯔꯒ ꯑꯗꯨꯝ ꯊꯣꯡꯉꯅꯤ ꯍꯥꯏꯕ ꯁꯣꯛꯁꯦ ꯁꯥꯕꯨꯗꯥꯅꯥꯁꯤꯗ ꯇꯤꯡꯁꯜꯂ ꯊꯝꯃꯦ ꯀꯨꯞꯁꯜꯂꯒ ꯃꯅꯤꯟꯗꯨꯅ ꯁꯥꯅꯕ ꯍꯥꯏꯅ ꯁꯤꯅ ꯀꯩꯅꯣꯅꯤ ꯀꯔꯤ ꯄꯠꯇꯥꯅꯤ ꯖꯤꯔꯥ ꯃꯄꯨꯝꯗꯤ ꯂꯩꯇ꯭ꯔꯦ ꯖꯤꯔꯥ ꯃꯄꯨꯝ ꯍꯥꯞꯄꯔꯣꯏ ꯑꯗꯨꯅ ꯀꯔꯤ ꯄꯠꯇꯥꯒ ꯇꯧꯔꯒ ꯇꯤꯜꯍꯧꯒ ꯇꯧꯔꯒ ꯑꯣꯏꯅ ꯆꯩꯔꯅꯤ ꯍꯤꯡ ꯈꯔ ꯍꯥꯞꯀꯅꯤ ꯁꯤꯒꯤ ꯈꯤꯆ꯭ꯔꯤ ꯕ꯭ꯔꯦꯛꯐꯥꯁ ꯑꯣꯏꯔꯅꯤ ꯌꯥꯝꯃꯒ ꯍꯣꯔꯦꯟ ꯏꯚꯤꯅꯤꯡꯗꯁꯨ ꯁ꯭ꯅꯦꯛꯁ ꯑꯣꯏꯅ ꯆꯥꯔꯅꯤ Papa lấy ba đây lấy rồi. Ay nami no. Papa nami này, papa nằm ngoài. Bàn đây rồi. Ay ngasi si di phajar le. Ngasi di akhoi mau human mga ta ni ne. Ngasi si di akhoi mau human mga ta oi le. Pupup lawi. Kya bi dai papa? 20 taka. Puna magsiya 20 taka. Nana ati 20 taka. Siya mapunsi mada. 20 taka oi sukana sei. Pose phajai ba. As phajare si di. Farida amit pi melhau da ba phare se me cha ja re. Ai na amit pi kai tau sige kanam mata cha re. Apunama ani ahum mari manga oi sam ni ne. Pasam ni se di kana jaiye. Se jeng ni akhoi mau hum man ba lai tre ai da man thau na. Man thau thok le. Loi cái tu. Akhoi mau hum man ba man thau na thua rồi ai to. Ai thok le tu. Loi cái này nè. Amuk ta hap chan khare. Saya nak ambil pisau kari meci ke, jom kalam ini apa. Mata sana papa na, pura sewa na mela ni, sauri thong bani na, sauri campur ka, mairen ngau baga, jadi siapa mela ni, fajar saya ikut am caning mana luar. Mai na ai war tayo das mai na se ni na ai to ye du da de na wa to bi su ka le na wa what supposed to be the harassment ki to we da to we haji reporting wo ko ban ne dar wa ni mai to we mai ka sa to ai na mi tha ai mi ko ku ra ti dai chẳng bên đầu tung đây được nào còn lần chỉ brand mình ra thì đây là cái công ty su đi đây nó là office đúng không ạ office đó là cũng cái này là rồi tiền là nó lắp ra rồi anh ăn có tiền à đó mình salad nó cái cũng này em biết cái gì cũng đẹp em ra lên đó đấy là gì đấy bữa nay cái đây mà nó cái tổ phi rồi mà nghe mà ngoài tổ cái phi rồi mà extreme coi nó cái gì cũng cái nó vào đi đó cái nó chỉ cái số ngoài cái này phi rồi cái này nè Ini pada skin jahat yang coba jalan. Coba jalan ya, loh. Udah. Udah mah. Nga chawba loiraktana nga macha pareng mu hojik haure akhoi hojik se haina saugri khaya khara toina chabani na ne nga macha pareng se nga macha duga saugri ga haina se ga papa na leire ni moro te ko su kayam jam grano chawba loiraktana macha pareng haudarabani hojik saab se da hausu hauri yamna macha sina ne haina ga tawra saugri ga tawra thongba do khamen sina buna khara tawre nawbina chaninge na Maina tawraga khara tawbire. Masai papana purakpado hujik manthawna soibire.
ꯑꯁꯤ ꯁꯤꯡꯖꯨ ꯆꯥꯔꯅꯤ ꯉꯥꯔꯧ ꯅꯠꯇꯦ ꯁꯤꯡꯖꯨ ꯑꯃꯦꯠꯄꯤ ꯑꯣꯏꯅ ꯑꯁꯤꯅ ꯑꯗꯣ ꯑꯁꯤꯅ ꯑꯁꯤ ꯃꯣꯔꯣꯛꯁꯤꯒ ꯇꯧꯔꯒ ꯃꯦꯠꯇꯣꯏꯅꯤ ꯑꯂꯨꯅ ꯀꯩꯅꯣꯗ ꯏꯪꯂꯦꯟꯒꯤ ꯍꯥꯕꯨ ꯍꯥꯏ ꯏꯪꯂꯦꯟꯒꯤ ꯀꯥꯝꯕꯗ ꯍꯥꯞꯈ꯭ꯔꯦ ꯑꯂꯨꯅ ꯀꯔꯤ ꯕꯦꯛ ꯑꯃꯨꯕꯗꯣ ꯄꯤꯔꯛꯀꯦ ꯀꯦꯔꯤ ꯕꯦꯛꯇꯣ ꯇꯥꯅꯤ ꯍꯥꯏꯅ ꯑꯩꯅ ꯑꯃꯨꯛ ꯍꯥꯞꯆꯟꯈꯔꯦ ꯁꯣꯝꯗ ꯄꯥꯏ ꯂꯩꯔꯝꯃꯤ ꯅꯨꯡꯁꯤꯠꯇ ꯃꯣꯔꯣꯛ ꯀꯪꯕꯅ ꯃꯦꯠꯇꯣꯏꯅꯤ ꯃꯣꯔꯣꯛ ꯀꯪꯕꯅ ꯃꯦꯠꯄꯅ ꯍꯥꯎꯕ ꯍꯦꯜꯂꯦꯕ ꯏꯀꯥꯏꯊꯕꯤꯁꯦ ꯇꯦꯛꯄꯅ ꯃꯦꯠꯂꯒꯅ ꯍꯥꯎꯖꯟꯕ ꯋꯥꯠꯂꯤ ꯑꯩꯅ ꯉꯥꯡꯉꯤꯁꯦ ꯃꯣꯔꯣꯛꯀꯤ ꯃꯩꯈꯨꯁꯦ ꯆꯤꯟꯗ ꯆꯪꯉꯤ ꯑꯗꯨꯅ ꯉꯥꯡꯕꯁꯦ ꯉꯝꯗ꯭ꯔꯦ ꯆꯥꯝꯒꯤꯅꯤ ꯃꯄꯨꯟ 5ꯅꯤ ꯑꯁꯦ ꯃꯥꯟꯊꯧꯅ ꯁꯣꯏꯕꯤꯔꯦ ꯇꯣꯠꯄꯅ ꯑꯩꯅ ꯇꯣꯠꯊꯗꯣꯔꯦ ꯑꯩꯗꯤ ꯑꯗꯨꯝ ꯒ꯭ꯂꯣꯞ ꯆꯨꯞꯄꯒ ꯇꯣꯠꯄꯤꯗꯨꯅꯤ ꯃꯣꯔꯣꯛꯀꯤ ꯃꯈꯣꯟꯁꯦ ꯐꯖꯗ꯭ꯔꯥ ꯄ꯭ꯔꯦꯛ 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 ꯂꯥꯎꯅ ꯃꯇꯥ ꯆꯥꯅ ꯑꯩꯅ ꯆꯝꯊꯣꯡꯁꯦ ꯑꯃꯦꯠꯄꯤ ꯇꯧꯗ꯭ꯔꯤ ꯉꯥꯟꯁꯨ ꯉꯥꯜꯍꯧꯗ꯭ꯔꯦ ꯀꯔꯤ ꯃꯦꯠꯁꯤꯒꯦ ꯍꯥꯏꯅ ꯈꯜꯂꯤꯉꯩꯗ ꯃꯇꯥ ꯆꯥꯅ ꯄꯄꯟꯅ ꯄꯨꯁꯜꯂꯛꯏꯅꯤ ꯂꯥꯏꯅ ꯑꯗꯨꯝ ꯑꯇꯝꯕ ꯑꯃ ꯊꯝꯃꯦ ꯍꯥꯏꯗꯣ ꯄꯥꯝꯁꯨ ꯄꯥꯝꯅꯕ ꯑꯣꯏꯕ ꯑꯗꯒꯤ ꯕꯨꯞ ꯕꯨꯞ ꯂꯥꯎꯕꯁꯨ ꯑꯣꯏꯔꯝꯃꯦ ꯑꯩꯈꯣꯏ ꯃꯧ ꯑꯍꯨꯝ ꯃꯥꯟꯕ ꯑꯅꯤꯔꯛ ꯍꯟꯗꯛꯀꯤ ꯃꯤꯔꯥꯃꯤꯁ ꯆꯥꯕꯗ ꯑꯅꯤꯔꯛ ꯆꯥꯕꯗ ꯃꯃꯥꯒ ꯃꯥꯟꯗꯧꯒ ꯃꯥꯟꯕ ꯑꯣꯏꯈꯔꯦ ꯍꯟꯗꯛꯀꯤꯁꯤꯅ ꯃꯧ 3 ꯃꯥꯟꯕ ꯑꯣꯏꯈꯔꯦ ꯁꯨꯃꯥꯏꯅ ꯇꯣꯠꯄꯁꯦ ꯎꯔꯒ ꯑꯩꯒꯤ ꯄꯤꯖ ꯄꯤꯊꯛꯇꯅꯦ ꯃꯃꯥ ꯍꯣꯏꯅ ꯂꯥꯛꯄ ꯄꯤꯖ ꯄꯤꯊꯛꯇꯨꯒ ꯑꯍꯥꯟꯕꯗꯨꯒ ꯀꯩꯅꯣꯒꯤ ꯌꯣꯡꯆꯥꯛ ꯅꯧꯅ ꯊꯣꯛꯄ ꯃꯇꯝꯅꯦꯕ ꯑꯩꯈꯣꯏ ꯄꯥꯝꯕꯤꯗꯁꯨ ꯄꯥꯜꯂꯦꯕ ꯌꯣꯡꯆꯥꯛ ꯅꯧꯅ ꯊꯣꯛꯄ ꯃꯇꯝꯗ ꯑꯗꯨ ꯌꯣꯡꯆꯥꯛ ꯄꯨꯔꯛꯑꯦꯕ ꯌꯣꯡꯆꯥꯛꯁꯤꯡꯁꯨ ꯑꯩ ꯄꯥꯝꯃꯦ ꯑꯗꯩ ꯄꯄꯥꯅ ꯐꯖꯅ ꯉꯥꯁꯦꯝ ꯊꯥꯡꯅ ꯑꯩꯈꯣꯏ ꯄꯥꯁꯨ ꯀꯨꯞꯅ ꯐꯖꯅ ꯁꯣꯏꯕ ꯍꯩꯌꯦꯕ ꯉꯥꯁꯦꯝ ꯊꯥꯡꯅ ꯇꯧꯔ ꯑꯗꯣ ꯁꯣꯏꯕꯤꯔꯦ ꯑꯗꯒꯤ ꯇꯣꯠꯄꯅ ꯑꯩꯅ ꯇꯣꯠꯇꯣꯏꯅꯤꯀꯣ ꯚꯤꯗꯤꯑꯣꯗ ꯂꯩꯔꯝꯒꯅꯤ ꯑꯩ ꯁꯦꯌꯔ ꯇꯧꯔꯛꯀꯦꯗꯣ ꯚꯤꯗꯤꯑꯣꯗ ꯊꯥꯏꯅ ꯍꯥꯟꯅꯒꯤ ꯕ꯭ꯂꯣꯛꯇꯨꯒ ꯌꯥꯎꯕꯅꯤ ꯑꯗꯣ ꯁꯨꯃꯥꯏꯅ ꯑꯩꯅ ꯇꯣꯠꯄꯅ ꯇꯣꯠꯂꯤꯅꯦꯕ ꯂꯤꯁꯥ ꯃꯔꯨꯝꯒ ꯍꯥꯞꯄꯤꯅꯤꯁꯦ ꯀꯔꯤ ꯈꯨꯍꯥꯎꯅꯣꯅꯦ ꯑꯁ ꯑꯩꯇꯣꯟꯗ ꯂꯩ ꯍꯧꯖꯤꯛꯁꯨ ꯌꯣꯡꯆꯥꯛ ꯑꯅꯧꯕꯒꯤ ꯁꯤꯡꯖꯨ ꯌꯣꯡꯆꯥꯛ ꯃꯇꯝ ꯌꯧꯔꯛꯑꯒ ꯑꯃꯨꯛ ꯌꯥꯔꯦ ꯐ꯭ꯔꯥ ꯐ꯭ꯔꯥ ꯂꯥꯎꯔꯦ ꯑꯂꯨꯗꯣ ꯄꯪꯖꯥꯝ ꯖꯥꯝꯍꯟꯗ꯭ꯔꯦ ꯃꯅꯥꯅ ꯏꯀꯥꯏꯊꯕꯤꯅ ꯅꯝꯍꯜꯂꯦ ꯃꯥꯟꯗꯧ ꯈꯤꯇꯪ ꯍꯥꯞꯄꯛꯀꯦ ꯃꯍꯥꯎ ꯆꯦꯡꯒꯦꯔꯣ ꯊꯨꯝꯒ ꯆꯞ ꯆꯥꯔꯕ ꯍꯥꯏꯅ ꯁꯤꯡꯖꯨꯁꯦ ꯄꯨꯛ ꯆꯥꯛꯀꯅꯤ ꯅꯠꯇ꯭ꯔꯥ ꯆꯥꯛ ꯆꯥꯗ꯭ꯔꯤꯉꯩꯗ ꯁꯤ ꯍꯥꯟꯅ ꯇꯪꯕꯗꯤ ꯀꯤꯖꯩꯗ ꯌꯥꯝ ꯌꯥꯝꯗꯦ ꯑꯩꯈꯣꯏꯁꯦ ꯁꯤ ꯈꯛꯇꯅꯤꯁꯦ ꯇꯨꯕꯗꯤ ꯂꯣꯏꯔꯦ ꯑꯩꯅ ꯍꯩꯕꯣꯏ ꯍꯩꯇꯕꯣꯏ ꯍꯥꯏꯗꯤ ꯀꯛꯄꯁꯦ ꯑꯩ ꯑꯍꯥꯟꯕ ꯀꯛꯏꯅꯦꯕ ꯍꯟꯗꯛ ꯇꯨꯔꯤꯁꯦ ꯃꯃꯥꯅꯇ ꯑꯗꯨꯝ ꯀꯛꯑꯒ ꯇꯨꯕꯅꯦꯕ ꯑꯗꯣ ꯍꯟꯗꯛꯀꯤꯁꯦ ꯑꯍꯥꯟꯕꯅꯤ ꯃꯃꯥꯅ ꯀꯛꯇꯅ ꯑꯩꯅ ꯇꯨꯖꯕꯁꯦ ꯑꯩꯈꯣꯏ ꯑꯉꯥꯡ ꯚꯔꯥꯗ ꯂꯩꯕ ꯑꯉꯥꯡ ꯄꯣꯔꯅꯥꯂꯤꯗꯣ ꯃꯥꯒꯤ ꯑꯣꯏꯗꯣꯏꯅꯦꯕ ꯃꯥꯅ ꯈ꯭ꯋꯥꯏ ꯍꯥꯟꯅ ꯂꯤꯠ ꯇꯧꯔꯦ ꯑꯩ ꯑꯍꯥꯟꯕ ꯍꯥꯏꯗꯤ ꯏꯇꯣꯝꯇꯅ ꯀꯛꯆꯔꯒ ꯇꯨꯖꯕꯁꯦ ꯃꯥꯅ ꯀꯂꯔꯁꯤꯗꯤ ꯃꯥꯅ ꯄꯥꯝꯖꯅ ꯈꯟꯖꯕ ꯀꯂꯔꯅꯤ ꯔꯥꯅꯤ ꯃꯆꯨꯅꯦꯕ ꯀꯩꯅꯣ ꯚꯤꯗꯤꯑꯣꯁꯤꯒ ꯑꯇꯩꯁꯨ ꯗꯤꯚꯣꯁꯟꯈꯔꯦ ꯔꯦꯗꯀꯤ ꯇꯥꯏꯞꯇ ꯆꯠꯈꯔꯦ ꯑꯗꯣ ꯑꯁꯦꯡꯕꯗꯗꯤ ꯔꯥꯅꯤ ꯃꯆꯨꯅꯤ ꯑꯁꯤꯁꯦ ꯍꯣꯔꯦꯟ ꯃꯉꯣꯟꯗ ꯂꯤꯠꯂꯒ ꯐꯖꯩ ꯐꯖꯗꯦ ꯑꯗꯨꯁꯨ ꯌꯦꯡꯍꯜꯂꯛꯀꯦ ꯐꯖꯅ ꯇꯨꯕꯁꯦ ꯍꯩꯕꯗꯤ ꯋꯥꯠꯂꯤꯗ ꯀꯛꯄꯗꯣ ꯐꯖꯅ ꯍꯩꯖꯟꯕ ꯅꯠꯇꯕꯅꯤꯅ ꯇꯝꯕ ꯈꯣꯠꯄ ꯅꯠꯇꯕꯅꯤꯅ ꯑꯗꯨꯝ ꯏꯁꯥꯅ ꯑꯥꯏꯗꯤꯌꯥ ꯑꯃ ꯇꯧꯔꯒ ꯇꯧꯖꯕꯅꯤ ꯂꯣꯏꯔꯦ ꯑꯃꯗꯤ ꯇꯨꯖꯔꯦ ꯑꯗꯣ ꯃꯥꯒꯤ ꯑꯁꯤꯁꯨ ꯇꯨꯕꯤꯌꯨ ꯍꯥꯏ ꯑꯁꯤꯁꯨ ꯇꯨꯗꯣꯏꯅꯤ ꯑꯗꯨ ꯑꯃꯈꯛꯀꯁꯨ ꯂꯩ ꯑꯗꯨꯁꯨ ꯇꯨꯗꯣꯏꯅꯤ ꯃꯥꯒꯤ 3 ꯑꯣꯏꯗꯣꯏꯅꯤ ꯃꯥꯒꯤꯁꯦ ꯌꯦꯡꯃꯤꯟꯅꯁꯤ Later that same evening. ꯉꯁꯤꯒꯤ ꯅꯨꯡꯗꯥꯡꯁꯤꯁꯨ ꯑꯩꯈꯣꯏꯒꯤ ꯃꯊꯦꯜꯁꯦ ꯉꯔꯥꯡ ꯆꯥꯈꯤꯕꯗꯨꯅꯤ
ꯉꯔꯥꯡꯒꯤꯗꯣ ꯆꯥꯕ ꯈꯣꯠꯄꯩꯗꯤ ꯚꯤꯗꯤꯑꯣꯗꯣ ꯑꯩ ꯅꯝꯍꯧꯗ꯭ꯔꯦꯗꯅꯀꯣ ꯑꯗꯣ ꯄꯄꯥꯅ ꯁꯥꯊꯤꯅ ꯍꯥꯎꯋꯦꯕ ꯉꯔꯥꯡ ꯅꯨꯡꯗꯥꯡꯒꯤ ꯍꯤꯟꯖꯥꯡꯗꯣ ꯊꯨꯝ ꯂꯩꯅꯅꯅꯦ ꯄꯥꯂꯨꯀꯥꯕꯤꯁꯦ ꯊꯨꯝ ꯂꯩꯅꯅ ꯍꯥꯎꯔꯤꯕ ꯑꯗꯨꯅ ꯄꯄꯥꯅ ꯑꯩꯈꯣꯏ ꯄꯄꯥꯒꯤꯗꯤ ꯍꯥꯎꯕ ꯍꯥꯎꯔꯗꯤ ꯃꯅꯝ ꯃꯅꯝ ꯆꯥꯕꯤꯗꯨꯅꯤꯅ ꯑꯗꯨꯅ ꯄꯥꯂꯨꯀꯥꯕꯤꯁꯦ ꯃꯔꯨ ꯈꯔ ꯂꯩꯍꯧꯕ ꯑꯅꯤꯗꯨꯒꯤ ꯑꯗꯣ ꯇꯧꯔꯒ ꯉꯔꯥꯡꯗꯨꯅꯕꯨꯗꯤ ꯖꯥꯝꯃꯤ ꯑꯗꯣ ꯉꯁꯤꯁꯤꯅ ꯉꯔꯥꯡꯗꯣ ꯈꯔ ꯂꯤꯛꯑꯒꯁꯨ ꯉꯁꯤꯁꯨ ꯆꯥꯁꯦ ꯍꯥꯏꯅ ꯈꯖꯤꯡ ꯉꯁꯥꯏ ꯑꯌꯨꯛꯇ ꯈꯖꯤꯡꯒ ꯉꯥ ꯃꯆꯥꯒ ꯂꯩꯔꯛꯄꯗꯣ ꯑꯗꯣ ꯈꯖꯤꯡꯁꯨ ꯊꯥꯛꯑꯒ ꯊꯣꯡꯉꯣ ꯍꯥꯏꯅ ꯁꯤꯁꯨ ꯑꯂꯨꯈꯥꯕꯤꯁꯦ ꯊꯣꯡꯉꯦ ꯈꯖꯤꯡꯒ ꯇꯧꯅ ꯑꯗꯒꯤ ꯑꯁꯣꯝꯗꯅ ꯑꯩꯅ ꯁꯤꯅ ꯇꯤꯜꯍꯧꯒ ꯆꯅꯝꯒ ꯃꯣꯔꯣꯛ ꯑꯇꯦꯛꯄꯒ ꯁꯤꯡꯒ ꯑꯇꯛꯄꯅꯤ ꯒ꯭ꯔꯥꯏꯟ ꯇꯧꯕ ꯑꯁꯤ ꯈꯤꯇꯪ ꯉꯧꯗꯣꯏꯅꯦꯕ ꯊꯔꯣꯏꯁꯦ ꯀꯩꯅꯣ ꯇꯧꯕ ꯊꯔꯣꯏꯁꯦ ꯃꯥꯟꯊꯧꯅ ꯆꯦꯟꯈꯤꯅꯅꯦ ꯀꯩꯅꯣꯝ ꯈꯨꯟ ꯍꯥꯏꯕꯅꯤ ꯀꯥꯎꯈ꯭ꯔꯦ ꯈꯨꯟꯗꯣ ꯑꯗꯨꯗꯒꯤ ꯆꯦꯟꯅꯅꯦ ꯂꯧꯕꯅꯦꯕ ꯑꯗꯨ ꯊꯔꯣꯏ ꯅꯤꯡꯒꯥꯏꯕꯤꯁꯦ ꯀꯩꯅꯣ ꯇꯧꯔꯦ ꯍꯌꯦꯡ ꯉꯁꯤꯁꯦ ꯅꯨꯡꯗꯥꯡ ꯊꯣꯡꯕꯩ ꯋꯥꯔꯤꯅꯦ ꯑꯗꯣ ꯄꯄꯥꯅ ꯑꯁꯦ ꯆꯥꯅꯤꯡꯉꯦ ꯍꯥꯏꯅ ꯊꯣꯡꯍꯟꯗ꯭ꯔꯦꯕ ꯑꯗꯣ ꯁꯤꯁꯦ ꯍꯌꯦꯡ ꯅꯨꯡꯗꯥꯡ ꯇꯥꯗꯣꯔꯦ ꯑꯗꯣ ꯑꯩꯅ ꯊꯔꯣꯏꯁꯦ ꯎꯔꯒ ꯊꯔꯣꯏꯁꯦ ꯄꯥꯝꯕꯅꯤꯅ ꯆꯨꯞꯅꯤꯡꯉꯦ ꯈꯤꯇꯪ ꯉꯧꯔꯒ ꯆꯨꯞꯀꯦ ꯍꯥꯏꯅ ꯁꯤ ꯁꯨꯃꯥꯏꯅ ꯁꯤꯒ ꯉꯧꯃꯤꯟꯅꯒꯦꯅ ꯁꯤ ꯇꯧꯔꯤ ꯈꯔ ꯑꯃ ꯑꯗꯣꯅꯤ ꯉꯁꯤꯒꯤ ꯃꯊꯦꯜ ꯑꯗꯣ ꯈꯖꯤꯡ ꯃꯊꯦꯜ ꯍꯥꯏꯗꯨꯅꯤ ꯉꯁꯤꯅ ꯈꯖꯤꯡꯒ ꯄꯥꯂꯨꯀꯥꯕꯤꯒ ꯑꯃ ꯊꯣꯡꯉꯦ ꯑꯗꯒꯤ ꯈꯖꯤꯡ ꯑꯃ ꯃꯦꯠꯂꯅꯤ ꯈꯖꯤꯡꯒ ꯉꯥꯔꯤ ꯍꯥꯏꯗꯤ ꯉꯥꯔꯤ ꯇꯣꯉꯥꯗꯣ ꯑꯗꯨꯒ ꯃꯣꯔꯣꯛꯀ ꯇꯧꯅ ꯆꯥꯛꯇ ꯉꯥꯟꯈ꯭ꯔꯦ ꯑꯗꯨꯅ ꯑꯃ ꯃꯦꯠꯂꯅꯤ ꯑꯗꯨꯝ ꯑꯗꯣ ꯊꯔꯣꯏ ꯆꯨꯞꯅꯕꯁꯤꯅ ꯑꯩꯈꯣꯏ ꯆꯅꯝ ꯑꯩꯈꯣꯏ ꯃꯧ ꯑꯍꯨꯝꯇ ꯑꯣꯏꯗꯣꯏꯔꯥ ꯈꯪꯗꯦ ꯌꯦꯡꯒꯅꯤ ꯍꯣꯔꯦꯟ ꯀꯅꯥ ꯃꯁꯤꯡ ꯑꯃꯃꯝ ꯑꯅꯤ ꯇꯧꯅ ꯐꯖꯅ ꯁꯧꯒꯠꯂꯛꯑꯦ ꯆꯥꯛ ꯐꯖꯅ ꯇꯧꯅ ꯑꯋꯥ ꯐꯗꯤꯒꯣꯝ ꯁꯥ ꯃꯔꯣꯏꯗꯣ ꯈꯔ ꯊꯥꯛꯆꯜꯂꯦ ꯂꯩꯔꯝꯗ꯭ꯔꯦ ꯃꯄꯥꯝꯕꯤ ꯑꯃꯈꯛꯇꯪ ꯉꯥꯏꯔꯝꯃꯦ ꯍꯥꯏꯗꯤ ꯌꯣꯟꯕꯗꯗꯤ ꯃꯄꯥꯝꯕꯤ ꯑꯃ ꯐꯨꯑ ꯌꯣꯜꯂꯤꯗꯅ ꯑꯗꯨ ꯑꯃꯈꯛꯇꯪ ꯉꯥꯏꯔꯝꯃꯦ ꯑꯗꯨ ꯑꯃ ꯊꯥꯛꯄꯤꯔꯦ ꯑꯗꯒꯤ ꯊꯔꯣꯏꯗꯨꯅ ꯁꯤꯗ ꯂꯩꯔꯦ ꯍꯥꯎꯔꯅꯤ ꯑꯁ ꯃꯅꯝꯁꯨ ꯋꯥꯅꯤ ꯃꯉꯥꯟꯒꯁꯦ ꯄꯨꯡꯉꯥꯟ ꯉꯥꯜꯂꯦꯍꯦ ꯉꯁꯤꯗꯤ ꯕꯣꯁꯁꯦ ꯑꯉꯥꯟꯕ ꯑꯃ ꯊꯥꯟꯗꯅ ꯃꯊꯛꯇ ꯃꯊꯦꯜꯁꯦ ꯐꯖꯔꯦ ꯁꯤꯅ ꯆꯤꯛꯅꯤꯡꯉꯦ ꯑꯗꯒꯤ ꯁꯦ ꯀꯩ ꯄꯣꯠꯅꯣ ꯍꯥꯄꯛꯀꯦ ꯂꯩ ꯍꯥꯎꯕ꯭ꯔꯣ ꯍꯩꯅꯔꯣꯏ ꯈꯪꯕ ꯑꯗꯨꯅ ꯑꯗꯣ ꯁꯥꯔ ꯍꯩꯅꯔꯣꯏ ꯅꯥꯎꯒꯤꯁꯨ ꯍꯥꯞꯄꯅꯤ ꯊꯔꯣꯏꯗꯣ ꯊꯔꯣꯏ ꯌꯥꯎꯏꯗꯣ ꯇꯤꯜꯍꯧ ꯆꯅꯝ ꯅꯥꯎꯕꯤ ꯆꯨꯞꯆꯔꯅꯤ ꯆꯅꯝ ꯊꯥꯛꯏꯕ ꯃꯣꯏ ꯆꯅꯝ ꯊꯥꯛꯑꯒ ꯊꯣꯡꯉꯤꯕ ꯃꯣꯏ ꯉꯔꯥꯡꯒ ꯉꯁꯤꯒ ꯀꯔꯝꯕꯅ ꯍꯦꯜꯂꯒꯦ ꯄꯄꯥ ꯍꯤꯟꯖꯥꯡꯗꯣ ꯉꯔꯥꯡꯅ ꯍꯦꯜꯂꯤ ꯅꯠꯇ꯭ꯔꯥ ꯑꯍꯥꯟꯕ ꯑꯣꯏꯅ ꯇꯧꯏꯅꯤ ꯑꯍꯥꯎꯕꯅꯤ ꯑꯗꯨꯅꯦ ꯋꯥ ꯑꯃ ꯍꯥꯏꯒꯦ ꯈꯪꯉꯕ ꯅꯍꯥꯟ ꯄꯄꯥ ꯕꯖꯥꯔꯗ ꯐꯪꯅꯔꯛꯄꯗꯣ ꯃꯇꯩ ꯃꯅꯥꯎ ꯑꯃꯒ ꯐꯪꯅꯔꯛꯏ ꯍꯥꯏꯗ꯭ꯔꯅꯦ ꯀꯧꯔꯩ ꯍꯥꯏꯕꯗꯣ ꯑꯗꯨꯗꯣꯅꯦ ꯈꯪꯉꯕ ꯄꯥꯔꯂꯔ ꯐꯝꯃꯤ ꯄꯥꯔꯂꯔ ꯏꯆꯥ ꯅꯨꯄꯥ ꯃꯁꯝ ꯀꯛꯄꯗꯣ ꯄꯥꯔꯂꯔꯗ ꯃꯁꯝ ꯀꯛꯏ ꯍꯥꯏꯕꯗꯣ ꯃꯣꯏꯗ ꯀꯛꯏꯅꯤ ꯅꯨꯄꯥꯗꯣ ꯃꯁꯝ ꯀꯛꯄ ꯍꯩꯌꯦꯕ ꯌꯥꯝꯅ ꯀꯔꯤ ꯈꯨꯟꯒꯤꯅꯣꯅꯦ ꯁꯤꯂꯣꯡꯄꯇꯤꯗ ꯐꯝꯃꯤ ꯃꯌꯨꯝꯗ ꯕꯦꯅꯥꯀꯥꯟꯗꯤꯒꯤꯅꯤꯅ ꯁꯤꯂꯣꯡꯄꯇꯤꯗ ꯄꯥꯔꯂꯔ ꯍꯥꯡꯉꯦꯕ ꯃꯣꯏꯒꯤ ꯅꯍꯥꯟꯃꯨꯛ ꯄꯥꯔꯂꯔꯗ ꯑꯃꯨꯛ ꯀꯛꯎꯕꯗꯣ ꯀꯩ ꯃꯇꯝꯗꯅꯣ ꯀꯛꯎꯕꯗꯣ ꯕꯥꯔꯗꯦꯗ ꯆꯍꯤ 2ꯒꯤ ꯕꯥꯔꯗꯦ ꯐꯥꯔꯛꯄꯩ ꯀꯛꯎꯕꯗꯣ ꯃꯣꯏꯗ ꯀꯛꯎꯔꯤꯅꯤ ꯑꯗꯣ ꯉꯔꯥꯡ ꯐꯪꯅꯔꯛꯑꯦꯕ ꯑꯗꯣ ꯍꯥꯏꯔꯛꯏꯕ ꯅꯤꯂꯤꯃꯥ ꯅꯣꯏ ꯏꯀꯨꯕꯣꯛꯇ ꯐꯪꯅꯩꯅꯦ ꯅꯍꯥꯟ ꯕꯖꯥꯔꯗ ꯑꯩꯅ ꯍꯥꯏꯈꯤꯕꯅꯤꯅꯦ ꯃꯣꯏ ꯑꯣꯏ ꯂꯩꯔꯝꯃꯤ ꯉꯔꯥꯡ ꯍꯥꯏꯔꯛꯏ ꯅꯣꯏ ꯃꯊꯦꯜꯗꯤ ꯑꯗꯨꯝ ꯍꯌꯦꯡ ꯅꯣꯡꯉꯥꯜꯂ ꯌꯦꯡꯉꯒꯦ ꯍꯥꯏꯅ ꯀꯩꯀꯩ ꯆꯥꯕꯗꯣ ꯑꯅꯤꯃꯛ ꯍꯩ ꯃꯤꯔꯥ ꯄꯥꯔꯂꯔꯗꯣ ꯑꯗꯨꯅꯤ ꯃꯃꯥ ꯆꯥꯔꯣ ꯃꯃꯥ ꯏꯁꯤꯡ ꯆꯤꯡꯕꯗꯨꯒꯤ ꯍꯥꯏꯕ ꯑꯁꯤꯒꯁꯨ ꯑꯃꯈꯛ ꯂꯩꯅꯦ ꯁꯤꯒꯤ ꯃꯊꯛꯇ ꯊꯥꯡꯒꯠꯈ꯭ꯔꯣꯅ ꯈꯛꯇꯪ ꯇꯧꯔꯤ ꯍꯥꯞꯇꯦ
한번 이거 Anh học âm điện để thùng bộ. Ảo vẫn luôn. Con cầm cha bây giờ rồi. xong cái tận này này nên xin nghe cái nó tàu là gần ta lên là mình đi bài cái đi còn lên nữa 이거 너 딸이니 너이네 이거 뭐나 짜닌 거나 돈 뭐나 짜닌 거나 하로이 안에 말해 사나지 돈 짜니네 Ay, tampoco a mí me cambia la Khôi đi ạ. Anh đi thổi chụp cái lò này, yêu nghe ra thùng cái đó. Anh đi thổi chụp cái lò này, yêu nghe ra thùng cái đó. Ngang thì chưa vậy. Tại biết nó chân đi đã. à tôi xin không biết thì đã đấy Ay, que fue lo que estaba, como me dijo, como un rey. thôi đâu à cô đi tổng gì ấy Anh người tôi muốn công thì tả tôi không được đấy. này càng gần đến thằng giang này cái này là gì Khôi được. bị xe này ấy thì sao ấy là ấy tất cả là cái gì mà thằng ông đi chúng ta là gì ông ông chúng mà tầm này thế nào mai cái tàu của cái dao Aku mau jangan mau di pinggir. Ada kain ini. Ada loh. ấy rồi tôi tầm Mana bakal nonton? Mau dia tuh. mà có mai cái gì nó không đi Ba người đại người tiền. Chôn lồn đã, không lồn đã. Mau dah dah. không được cả Luôn nhỉ. không được cả cái gì mà Ở đó xin nè. Cái mà đang dạy này rồi. Ở đó xin nè cái bé tôi đó phần đó thả phần đó là hàng ấy. Ngang thì nè mai nó ta sẽ là cái đủ thằng mình. Ở đó ta mình sẽ là hàng. Cháu nó xuống nào rồi à bạn? Đó tụi tôi có tiền cũng lấy được này Mari thằng không có lấy cặp ini. cũng lấy được này mà phải là này cũng không mà cái Ôi, gì tao đây? Quay đâu đi? Không đúng hoàng em à? Vàng rồi. Cái số đâu để ta? Ôi vậy mình. cái này tôi cần thì xoay mà cái gì tôi giáo không nè Mari di suruh đúng lên nhỉ? anh anh thì nghe số cái nó thì mà nó có gì Aku ni ni. Yang orang itu Hyderabad jalan jalan pas ni. Aku Benar. di sini dah. Apa? Kalau kita memang sini dah. Pemain ni tu tak ada. Onda gì bây giờ? Agar orang ada tahan ni. Macam ni. Chan ba. cái gì này Thành ra cái gì ta? Cặp ta là ô không ai cặp này là mình nên ná chứ. Khi là mà chứ. người thành gì đây này theo nói gì nhỉ mà nói lui tha này À bây giờ rồi. Khôi chan được ba. Kamu deh ali lang yung thay đó nandra. Kamu na blanket tay. Kamu na untha ba duna. Mon sang matang da top lau tay mon sang ako na. Kapag lau lang ti. Nung tumlay. Hawon na. Pathari nantra.
cũng là thì anh không được mâm ting해 ting해. 뭐라고 홈즈에. mình phải cái thằng rồi. Thanks for watching. Subscribe for more videos.